ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ story YouTube ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ इंटरनेशनल मदर्स डे की थौरम पांथोकनगरे गवर्नमेंट स्कूल 6 चिल्ड्रन थिएटर वर्कशॉप पांथोकरे रिम्स हेल्थ कैंप पांथोकरे सैथप अमसुंग सैरेंबसिंगी लेखिदबदा अवाब फोंदोकरे आर्ट डे की थौरम लोसिनखरे हौजी पाउ संदोंना पिजरी हिल साइड चैरिटेबल हॉस्पिटल एंड रिसर्च सेंटर ना स्टार्टअप एंड certified haibasida ngasi maiban sinam lekai da leiba hospital asida mothers day gi thoram pakhokre thoram aduda hospital asigi medical superintendent Dr. RK Joymatina macha singbu maromdom lepsaba ngamba amadi thongna lehenba haibasigi mama singi makha yamna poli mama woibi kudimangna responsible mother oiragadi kunai sida manglobda chappa ngawani haiki थौरम अदुदा मणिपुर हेल्थ सर्विस की जॉइंट डायरेक्टर डॉक्टर पी बिनाता देवी की चीफ गेस्ट जेनिम्स की ऑब्स्टेट्रिक्स एंड गायनेकोलॉजी की प्रोफेसर डॉक्टर नेताजिनी अमसुंग जेनिम्स की पैथोलॉजी की प्रोफेसर डॉक्टर RK बंसिरीना गेस्ट ऑफ ऑनर सिंह ओइना सरुक याखी नाकल अमदा Youth for Change Wainam Assembly Constitution Sinduna The Great Unburdening Haiba Thimda International Mothers Day gi Thauram Ngasi Irengban Wakha Community Fonda Pangthokre BJP Kisan Mocha gi National Secretary Kumujam Jibanna Thauram siga mari leinana ima iben singidamak Irengban Makha Lekaida Nauna Saba Washroom amasung संगादुना खुसिन्ना खिबगा लोइनाना बीजेपी की वैनाम मंडल की प्रेसिडेंट टी आइस मंगी वाइस प्रेसिडेंट टी आइस निंगथेमनी अमदी बीजेपी की मणिपुर प्रदेश किसान मोर्चा की सेक्रेटरी टी आइस राजेन नसिंगबा सरुक याखी नेशनल सेक्रेटरी के आइस जीवनना थौरंगा मरी लेनना हाय ngasi numisidagi imada awaba piroisi ima leramdrabadi ngasi gi malem leiramloi Wainam Esigi Manungda Laibak Hungang Traum Doibu Pok Nona Kai Kunaba Usari Masigi Dabak Tauningba Kaya Lady Ngasi Sangariba Washroom Asi Ima Kuding the Kusina Rebani Ima da Awaba Polum Piroisi Ima Singo Awa Polam Pidana Tambisi Ima Singo Kai Kunabada Equator Tauriba Tabakudima Mai Pakaderoni Taiki Regional Institute of Medical Science Rims the Swasta Action Plan Lisingani Subna Kuntaru Kuntareki Saruk Ama Waina Ireng Naga Kuiluwon Village Authority ka Kusam Naraga Swasta Health Camp Ama Ngarang Ireng Naga Kunda Pangkokre Irimsiki Department of Medicine Obstetrics and Gynecological Surgery Amasung Orthopedics ki specialist Dr. Sina Camp Aduda POPD consultation amasung medical check-up ki khudongchaba phanghanki Ireng Naga amasung masigi akoibada leiba khunsinggagi patient cham sumna tare lomna ana laying khudongchaba lawkhibaga loinana hidak langsaklo lemna lawkhi amaromda Regional Institute of Medical Science ki All College of Nursing amasung UG Regis hostel number ama ani amasung ahunggi akoibada social service camp ama pangthokre Kem aduda Rims MSS amasung click starting to saruk yakhi hairi hauji makhatana pau pajari policy amagi makhada chatrakpa lani sentimena ying thingnaba yaroi Manipurda tholiba lalasi araiba nate mapangan kanba body amana maningda hap leplaga oksi army sing sijinaraga lamdam asigi yelhow fruitsingi marakta Sarangnaba Umkhanaba Kohanaba Ningkina policy plan Tauraga Tatharakpa Lan Asi Thingnaba Yaroi Haiba Equina Wakin Taminaba Sangi Haina Kokomi Kambena YK Direna Pungdokre Wafam Asi Ngasi YK Direna Impangi Uipong Machin 5 Brahmapur Community Honda Pangtokiba Nipan
Nimpal Nungchup Imphal Palem Ima Apunba Lup 19ꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯤꯄꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ.ꯑꯥꯏ. ꯁꯤꯕꯣꯌꯥꯏꯃ, ꯅꯨꯄꯤ ꯁꯃꯥꯖ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯔꯃꯅꯤ, ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯃꯦꯃ, ꯇꯝꯃꯤ ꯆꯤꯡꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯃꯣꯃꯣꯟ, ꯑꯃꯨꯛꯀꯤꯟ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥ ꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯊꯪꯁꯤꯅ ꯀꯦ.ꯑꯩꯆ. ꯑꯅꯟꯗꯤ ꯑꯃꯗꯤ ꯑꯦꯟ. ꯉꯥꯝꯕꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨ.ꯁꯤ.ꯑꯦꯝ. ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ. ꯀꯦ. ꯙꯤꯔꯦꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯏꯁꯨ ꯑꯃ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯑꯋꯥꯕ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 3 ꯍꯦꯟꯅ ꯐꯪꯂꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯄ, ꯄꯦꯟꯗꯕ ꯀꯌꯥꯅ ꯊꯜꯂꯒ ꯂꯩꯔꯦ꯫ ꯃꯤꯌꯥꯝꯗ ꯄꯥꯡꯊꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯇꯝ ꯆꯥꯗꯕꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯊꯥꯖꯅꯔꯛꯇꯕ ꯇꯥꯡꯀꯛ ꯂꯥꯛꯇꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯂꯛꯇꯨꯅ ꯏꯁꯨ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯌꯣꯜ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯕ ꯇꯥꯟꯖꯥ ꯀꯌꯥꯁꯨ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯁꯤ ꯈꯖꯤꯛꯇꯪ ꯈꯟꯊꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯥꯜ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯑꯣꯏꯗꯦ꯫ ꯂꯥꯜ ꯑꯁꯤ ꯃꯄꯥꯡ ꯀꯟꯕ ꯕꯣꯗꯤ ꯑꯃꯅ ꯇꯨꯡꯁꯤꯜꯂꯒ ꯄꯣꯂꯤꯁꯤ ꯑꯃꯗ ꯑꯇꯝꯅꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯂꯥꯟꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯊꯦꯡꯅꯕ ꯌꯥꯔꯣꯏ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯟꯊꯔꯒ ꯁ꯭ꯇꯔꯦꯇꯤꯖꯤꯀꯦꯜꯂꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯊꯦꯡꯅꯕ ꯇꯉꯥꯏ ꯐꯗꯅ ꯂꯩ꯫ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯃꯈꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯋꯥꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯤ ꯑꯃꯗꯤ ꯊꯥꯒꯅꯤ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯂꯒ ꯆꯪꯁꯤꯟꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯀꯣꯀꯣꯃꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯅꯠꯇꯦ꯫ ꯄꯣꯛꯁꯤ ꯑꯥꯔꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ ꯆꯪꯁꯤꯜꯂꯛꯄ ꯄꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯃꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯜ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝ ꯁꯥꯡꯂꯛꯄ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯣꯏꯅ ꯎꯔꯈꯨꯜꯗ, ꯀꯥꯝꯖꯣꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯃꯗꯤ KNFB-ꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯣꯛꯁꯤ ꯋꯥꯔ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯀꯣꯀꯣꯃꯤꯅ ꯍꯪꯅꯤꯡꯏ꯫ KNFB-ꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯂꯤ ꯆꯣꯔꯣꯗ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯡꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯛꯁꯤ ꯑꯥꯔꯃꯤꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯂꯩꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ, ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁ ꯈꯔ ꯂꯥꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ, ꯃꯤ ꯐꯥꯕ ꯉꯝꯍꯜꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯅꯦꯄꯥꯜꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯗꯦꯅ ꯂꯥꯛꯄꯗ ꯏꯔꯥꯡ ꯑꯁꯤꯗ ꯇꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯊꯧꯗꯥꯡ ꯂꯧꯔꯛꯂꯤꯕ ꯏꯃꯥꯁꯤꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯌꯨ.ꯁꯤ.ꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯅꯁꯨ ꯋꯥꯏ. ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫